ECI-dagi se laktabana Irabot pu wasak laudri. High Court of Manipur na Wangkhai Assembly Constituency gi MLA OINA lauthokraba yumnam Irabot Election Commission of India ECI na MLA oire haibagi serol tharaktabana MLA oibagi wasak laudana leiri. Assembly Secretariat gi phangba official oiba PAO magi matungina election petition oibana ECI dagi serol ama laktriba phawbadi Y Irabot pu MLA oina wasak laubagi wafam leitri. Adumakpu Assembly Secretariat ki oinadi ECI dagi aiba serol hek tharakpaga Y Irabot pu Wangkhai Assembly Constituency gi MLA oina wasak launa ba thorang tawduna leire hairi. Ngarang thilpung ama makhai phawbadi ECI dagi aiba serol tharakpa leitri haiba wafam Assembly Secretariat gi phangba official oiba PAO sina makhata na phongdorali. Panbe abadi English ngani ga tara tere ta pangthok by State Assembly gi Mikhal da Congress ki ticket ta mirep oikhiba O Henry amadi BJP ki ticket ta mirep oikhiba yumnam Irabot na lamba panaki amadi Mikhal aduda O Henry na mai pakhibani. O Henry na affidavit ta aranba wafam sing panki amadi mahaki mathakta leiba case losili haiba wafam da Irabot na election petition ama tharakpadagi matam sangle case sathaduna lakhibani amadi handak ta Henry bu mai pakle haina lauthokhiba adu chanaroi amadi Irabot na Wangkhai Assembly Constituency gi MLA oigadabani haina ruling pirakhibani. Mamangi sahida pangthokhiba Rajya Sabha Mikhal mangoinana O Henry na atai MLA kharaga loinana Congress tagi amadi MLA oibadagi resign tawki madugi matungda Henry cabinet minister oiraki amadi mahaki minister oibagi thataruki matam March kulhumdoida loikhibani. Atopa PAO mana DU gi pungni phuni panji ban haukhre. Manipur da atopa state singa phawna bagi yamna maruoiba lambi ama oiriba Imphal Jiribam lambi gi Kaiphundai khun manakta ngarang sakhangdaba afaba khulai paiba kangbuna truck mari da nongmai kapsinduna amangata thokanchiba thodokki mayokta All Jiribam Road Transport Drivers Union Jiribam amasung All Manipur Road Transport Drivers and the Motor Works Union na Manipur pumba ngarang ahing nongyaidagi pungni phuni pan ban haibadi general strike kaukhre. Paumi singa unabama da All Jiribam Road Transport Drivers Union gi General Secretary L Manitona Manipur pumba ngarang ahing nongyaidagi pungni phunipan general strike adu lauthokibani. Mahang hai Jiribam lomdagi Imphal lomda kilometer kulhumdoi rom National Highway sida chatlaga leiba Kaiphundai khun manakta sakhangdaba singna Tata truck mari khamlaga driver sing kumthalaga truck ki tayar amadi oil tanki da nongoi kapsinduna amangata thogan khiba thawong union na kanba mongda kandem towi thawong dugi mayokta ngarang ahingdagi pungni phunipan gi general strike khongjang changchin naba phirep lobuni haiba wafam thamladuna miyamna khongjang asibu mapung phana saugat pinaba sumhangna appeal tawki adumapu general strike asina essential service amadi media di konsiloi hairi. Ngarangi paugi mifamatuda Union Joint Secretary SK So Publicity Secretary N Arun Susaruyaki. Ngarang ahing nongyaidagi kaukhiba ban adubu Senapati District Drivers Welfare Union amasung Surface Transport Hill Areas Drivers Welfare Union na saugali haina phongdokli. Manipur miyamgi nongmagi sangdraba yadraba polam sing puthok pusin tawriba gari sing amadi gari gi miyoi singda khudong chadaba phibam sing National Highway singda hek tholakpagi pena daba leiba marakta ngarangi thogdo amuk tholkhibani. Thogdo da All Manipur Road Transport Drivers and the Motor Works Union na yamna kanna kandem tawbuga loinana driver singda ki han khangan bagi thabak leptana satharlabadi steering pai dabagi khongjang changsilakpa yai haina ngarang phongdokhibada natana asigumba thogdok sing asi thoktana ba Highway Protection Force thambina balengak amadi mari linaba singda taksin khibani. All Manipur Drivers Welfare Association asu thogdo du da hainingai leitana pendaba phongdokpaga loinana Manipur government ki mari lenaba lengak loisang singna makhata na sigumba thogdok thoktana ba sinbiu security escort piba natraga highway da ROP matik sana thamduna driver sing maning tamna satpa phangan biu haibo wafam ngarang thamlakhibani. Ngarang thokhiba yama nungaitaba thogdo asi mafam odwaida thabak tawbani haina thajaba khulai paiba group amanani haibagi singnaba leirabasu houjik-faoba chapchana khangdabaga loinana mipham mipuna singba tawbagi PAO leitri. Atopa PAO mana office sing solon sinkhre total shutdown gi khongjang chu changchilakadori Minister Biswajit na khongjang handokpina appeal tawri. MG Narega gi fan athu matamda thadu haiba demand da local body singi mihut singna sangsilak leba khongjang gi makha tarak poina ngarang Imphal East ki DC complex da leba office sing solon sinduna staff sing mathau tawhan khidre tha sigi kunmari da National Panchayati Raj numit asi boycott tawduna numit asi total shutdown thawna ba elected representative singna phirep lawkhre. Khongjang asigi saruk ama oina ngarang Imphal East ki DC office ki gate sathakiba wakat mifamaduda saruk yakhiba MSPP gi executive member su oiriba Whiteon Gram Panchayat ki pradhan Pukhrambam Surbalana hai BJP na lusing bago mena sina local bodies ki mihut singda sathariba thong asidi Gram Panchayat amasung district panchayat haibadi jila parishad asi tasengna muthalage haibagi thongni mahangna hai MG Narega gi khusuman matam chana thadok taba government ki pulda MG Narega gi lupa koti changa humphuma pa leiriba si financial year lanthok si phawba thadok taba local bodies ki mihut singi honorarium thadok taba devolution of power pi daba si condemn tawi
15 फाइनेंस की फंड थादोक्तब असि लाइबक थीबनी सेल याउदन मियाम की चाखत थौरांग करम हाइना पाइखतकिनी हाइबसि गवर्नमेंट खंथबिउ थवंगसिंग असि PRI हाइबदी पंचायती राज इंस्टीट्यूट असि मुथनबा हानबा खोंथांगनि हाइना लौदब ngamde लोकल बॉडीज की मिहुतसिंगना संसिलिबा खोंजंग असिदा गवर्नमेंट की माइकेदगी पॉजिटिव ओइबा पाउखुम लाक्तबा तारबदी मखल मखा कयागी अकनबा खोंजंगसिंग चंगसिनगनी थासिगी कुनमरी असि नेशनल पंचायती राज नुमित असि लोकल बॉडीज मिहुतसिंगना चाउना थौरम पांगथोकदबनी अदुबु मियामगी दमकता मिहुतसिंगना तालिबा डिमांड असि पीदबा तारबदी नुमित असि बॉयकॉट तौदुना टोटल शटडाउन तौबा हाइबा फिरेप लौरे ngarangdagi changchilakpa khongjanggi makha tarakpa oina ngasi wakat mifam asi phambagi mathakta DC complex asida leiriba office sing solonsinduna staff sing mathau tahondre haina surbalana phongdoki Maraksida MG Narega gi makhada central government na handakti ikui kuidringe gi mamangda sanction tawrkhiba lupa koti samnga ga humphamapan dasmik ama taruk ki senpham athubada thadoknaba finance department na proposal thaduna kan taknari haina rural development and panchayati raj ki minister thongam bisojina phongdorokga loina na panchayati raj institution gi mihut singna houjik khongjang changchiliba asi houjik oriba phibam sing asigi yengduna handok pinaba apil tawrakli